Tamenglong amasung Nune Jila disu Tranithoi Suba Manipur Bidhan Sabha gi election naksilapag loinana Rajniti dol gi singi thoram kaya pangthoknaba hongnare mafam kayada miyam gi meeting pangthokpa amasung mirep oigedaba singna yum sangduna vote khomnari mirep oigedaba singi mathakta Rajniti dol kaya gi karmi singnasu magi dol gi mirep mai paktaba yade haina akanba lalong yatnari Tamenglong amasung Nune Jila gi punna Assembly Constituency seat ahum leiba asida ruling party BJP INC amasung NPF ki marakta akanba lamba oigani haina miyamna panari asengba ganatantric oiba maikaida sinja thumja yaudaba free and fair oiba mikal oihannaba miyamgi data chawna lei democracy gi festival oiriba sahi manga gi manungda amurak pangthokpa mikal asida afaba miyamgi mihut thagatuna Miyamgi seba tawhannaba aikoi voters singi data chawna lei essential service ki makhada leiriba MSPCL amasung MSPDCL gi staff watpana nune yurembam gi electric line ase yengsinbiba watpana mai sang naina laktabagi samisa chawna mayuknari laingakna miyeng sangbiduna miyamna mayuknari ba problem ase kohanbiyu haina miyamna taksilagni loinana matik chana staff Shuna Thambiyu haina miyamna appeal tawrakni National Highway 37 Imphal Jiribam gi lambi pakthok chawthorokpada sohan gadawriba lam yumkai mahai marong uwagi khetipuron pithokadaba asida laingakna munna yengbiduna sayenariba punamak waroisin puwiraknaba affected family singna pamli mafam kharadidi lambi pakthopagi thabak sathabasu hawre marak asida lambi asigi fibam soksillaba mafam singda road maintenance tabak paikhat piyu haina mari lenaba contractor singda miyamna taksilakli longmai part 1 da nauna sagaliba Nune DC office complex tha amani gi manungda ground floor loisinaba kanna honari G+1 building asi ground floor October tha da loisingadaba pandam thamkhibani adubu COVID-19 pandemic ki lockdown na apanba amasung atay atopa maramdagi kharadi thengthaba ure Cherak asida infrastructure development project asibu yengsiliba Longmai village authority gi chairman Sri Kasaigai Gangmaina pungdolakpa matung ina construction materials sing pusilakadaba wali ba singsu athubada pusilaktuna work contractor singna thamoi haksang yauna matam sana luisinaba thabak subiyu haina appeal tawrakli darka leiba mateng punamak village authority gi maikeidagi su pigani haina Mahakna makhata na thajaba thamlakli miramdegi pairakpa uchek armor falcon hojik Tamenglong Jila gi roasting site ta yorakpa hore tha amarom atithi oina leiramgadaba tanglaba uchek asi kannabagi thorang kayasu Tamenglong Forest Division amusung uchek asibu kanbegi thodang lauduna lakpa NGO ama oiriba Rainforest Club Tamenglong nasu thabakya pakhalakli Aikoi mipum khuding nasu usek asi yokhatpada meteng pibiduna aikoi eramdam saukhatpaki lambi da sangsilashi Hauzik Tamenglong amasung Nune Jila da phau munduna khawbigi thabak kharadi sathaba haure adubu nong singi fibam yengduna ayambadi loknadri lakadoriba chayol dadi mapung fana phau lopagi thabak asi satharani haina khalli